President rule makha sangthana thamlabadi BJP MLA sing party thadokuna regional party semlaga mikhal thengnana bakhanaba leire. Center na anouba chief minister ama thuba matamda khanduna popular government ama lehendana state asida President rule makha sangthana thamlabadi BJP MLA sing anouba regional political party semduna mikhal thengnana bakhanaba leire. State BJP gi luchingba ahumna di print phongdoropagi matungina state asida hojik oiriba political gi ne ta daba pibam asi asuma makha sangthana leirabadi hanagi BJP na luchingba AN Birenbu Saugatpa MLA Singh amasung Assembly gi Speaker TA Saityabartabu Saugatpa MLA Singh na BJP thadokuna magi oiba regional political party sing semna bakhanaba leire. Pausina hai N Birenbu Saugatpa faction manungda chief minister oiba yai haina panaba Govindas Konthauzam amasung Thongam Bisorjit yauribani makhoi animak Biren na luchingba lengakta minister oiramba mioi singni tha sigi mapanda Chief Minister from Thadok Tringei Biren Saugatpa MLA Kungamathoi Kunganithoi lei haina claim tawkhibani. Amarom the Speaker TA Saityabartagi faction da mahang masa yauna MLA anishu Chief Minister oiba yai haina panakhibani. Makhoi sing adudi Minister oiramba Y Kemchan amadi Thokchom Radeshyamni BJP luchingba ahumgi manungda amana the printa phongdoropagi matung ina kumja 2023 da Manipur da ethnic violence hek tholakpadagi BJP की popularity हंथरगले हाइबसी BJP की MLA सिंगना खंगी था कुनगनिथोय सुरबा मिटे अमसुंग कुकी जो अनि की मुक्नाबा सिदा मियोय चनी के अंखै हेन सिखिबगा लोइनना मियोय लिसिंग हमफु हेनबना मयु मकै लेइतना लांजेना दुना ngasi फावबा relief camp सिंग चंगजफम लौदुना लेइरी फिबम असिना कुमजा 2027 दा पांगथोकदौरिबा स्टेट असेंबली मिखलदा माइ पाकपा ngamloi हाइबगे अकिबा BJP की MLA सिंग लei BJP की luchingba mana phongdorakpagi matung ina haukiba ningthokaba numit ki numidang da hanagi chief minister N Biren na mahakpu saugatpa MLA singa loinana mifam ama mahaki mayumda pangthoki hairiba mifam asida N Biren bu saugatpa BJP MLA sing saruk yabagi mathakta state asida hana BJP gi punna chaminaramba National People's Party NPP yauna atai political party kharagi MLA kharasu saruk yaki mifam adu da hanagi chief minister Nongthumam Biren anouba regional political party ama semlaga Mikhal thengnana ba wafam saruk yakiba MLA singda convince tawbaga loinana mahaki group asina MLA matik chana leiribana Mikhal da Irailai na mai pak pangamgani haina su N Biren na phongdoki haina masak maming di phongdok ningda BJP MLA amana di print phongdoragli BJP ki MLA aduna makhata na phongdorakpada mifam aduda saruk yakiba MLA singna BJP Manipur Pradesh ki president adhikari mayum sardaga unaduna center gi luchingba singda leiriba taragani toisuba Assembly dissolve tawraga nauna mikhal pangthokna bataksinna bapoktak supi ki adumak pu mifam adu da saruk yakiba MLA kharana di N Biren gi wafam adu yaningda phongdoki hairi hanagi chief minister N Biren gi wafam adu da yaningda ba MLA singna phongdoki bada makhoi gi mayokta miyamna kham thengna sauduna leiringe cher asida sigumba khongthang asi lokhalurabadi makhoi bu miyamna hena yadaba hengani BJP ki atopa MLA amana phongdorakpada N Biren na kauduna pangthokiba mifam atuda saruk yakiba MLA singna Speaker TA Saityabartana luchingba rebel group singda haijaduna punna BJP gi state president A Sarda unaraga ikoi gi marakta khaibung tanabagi wakhal leitre maramasina center ki luchingba singda athuba matamda popular government ama semnabagi matangda taksinna haijasi haiba wafam haudongna ki hairi mifam atuda saruk Yakiba MLA ayamana state asida makhata na sangthana president rule thambagi mayokta leiki amadi Manipur Assembly da BJP na majority oibana Council of Ministries singi marakti ge anouba chief minister ama khanba chungani haiba wafam thambaga loinana hairiba si thabakta pangthoknaba BJP manungda ikhoi masel ama to oina hana punsinba mathau tai haiba wafam thamna ki hairi N Biren na kaukiba mifam adu pangtholaba matung mifam na laukiba firep sing propose adu N Biren gi camp chalaiba MLA amana mathang numi leba pupa numita TA Saityabartaga unaduna ningthokaba numita pangthokiba mifam khana kiba wafam sing khangan ki hairi adubu propose adu rebel group ki maikaidagi yabra yadabra haibagi chapchaba wafam di khangba ngamdri atopa BJP ki luchingma amana di print phongdorakpada anouba chief minister khanba ngamdana matam sangthana leirabadi rebel group singi oina su BJP dagi toklaga anouba regional political party aman sembagi khanaba lei magna makhata arduna hai miyamna BJP bu yadaba asi nongma nongmagi hengalagni aikhoina BJP da dumang makhata na leirebadi mikhalda aikoi bot amata phangba ngamloi haibasi numit khudingi ngangna wafamni wafam asimak center gi luchingba singda su kayarak mamangda khangan kiba leikre asiguma phibam asida BJP thadoklaga anouba regional political party ama semba haibasi natana atopa lambi leite haina su phongdoragli Rebel group na sumakhoi gi maikaidagi BJP natana atopa party singa yauraga punna MLA kunga taru kunga taret lei haina claim tawribani
Member humfu leiba Manipur Legislative Assembly hojikti NPP gi legislature NKC mamang thada leikidabana MLA Yankhaiga mapan khakta leiribani. Member humfu leiba Assembly asida kuki jo MLA taret yauraga BJP na seat kunthraga nithoi leibaga loinana kumja 2022 gi mikhalda Janata Dal United JDU gi ticket mai pakiba MLA manga BJP da yaukibadagi punna MLA kunthraga taret leibani. Lemoriba member singi marakta BJP ki mapang ama oiriba NPF ki MLA manga NPP ki MLA taruk kaisi leikidraba matung N Biren gi lengakta saugalambani adubu mamang chahi 2024 gi November da NPP ki MLA sing lengakta saugat patokibani. BJP na hana mapang oiramba Kuki People's Alliance KPA gi MLA ani independent MLA ahum Congress MLA manga amasung JDU gi MLA ama leiribani. Opposition gi maikai gi N Biren bu sem pham thadokna badi man tawduna lakraba matung ikhang khangaudana BJP gi MLA singi marakta gi su opposition gi no confidence motion da saugatkani haina phongdokpa leikibani. Adumakpu Chief Minister pham thadokibadagi Assembly gi mifam phamkidabani N Biren thasigi mapanda CM pham thadokraba matung numit marini gi manungda Manipura percent rule thamnakibani.